ina mo hoida chak saba chatlini. Thank you. Pima chude am paksai hai. Thank you. Cheyo. Wow. Hai di che saying bam nungai hai. Thank you. Thank you. Mai khat le. Ni ni khat lan da. Khang de. Khat le khat la ba. Mai khang khang. Por from da. Yes, ana biak da ha bon hai do. Haure angang gi wari. Pokiro yang wali. Khale gi ge. Yang wali ye. Asidi line jamda chichi we da chak cham chlu ge na. Thole e. Da ba ki re. Daru pan khoi yam ban. Au kui re daru pa. Yaudre. Ni ma amana hindi amana tadi. Thank you. Ni ma ona. Oton ba ya da. Ni ma ma ya ne. Chai ota ba. Ya na lu ma na. Ko na ta mi ko. Okay. Ko ba na lu. Angang yaudri kai nu luhong da hai kamai angang yaudri. Itai yaw itai na gari thauri. Koi se sakol ban da ge. Chahi matang nane Babu Sahib Khalakpa matam sahi 20 plus size di khara ngau ho da me lang ho da ne aduga 30 plus dai di ko khalim ga da noi torok tro thaina ti puzai hao kai chali na o khoi na ma atombi khoi tamo gi ichi hoi da chali ne kada chali no hai chaksa ba thank you see thank you chaksa ba chali ne height se kya kya noi 5.3 ne chama ne Che Priya Soibam Khale ye. Now we sai ta pham ye. follow tarok che kai lam dai no hai sagol ban dai ne khoi ju thobal hai mya dai ne ko Mana ka lang se sa no ha dam. Raksa bane lai ura chela roi mapuroi bana ya tre sen bado lai ura sen tre ene mapuroi bana ya tre sen bado haba mapuroi bana chela dinga nge de pun tau mi na won kai lam da chat toi no ngai khoi ngam moi da lai ren cham da chat toi ne chaksa bane chat le se thank you Maya sound da doi oh ai men jan ba ge Hello. Sana ne ne. Mama du. Ôi, ni kanong ni ngom che pa ja kai chali no ai khoi na moi da chak cha ba chali ni khoi ro si da phot lai chali
reels reels namado ngasi nambi nawa ani yumde thola nina nam damandra thengena hobe hobe thola ayukta oina tare ko la paino sunday gido adum ho namna adum age do kho na ayo je online jam je de chang cha ri thole khoi loina sei wen ta chala jiba lai pha ba jai pam dren si de ha sei wen ta chala jiba minga chaka chama nei no anima ai thank you chị Puza comment thật lực tê hay ô ô đây bay nè tao mới xin làm cho nó trả lời cái cần đợi xem người ta sợ là gì ạ thao hay xây người ta đã sợ là gì làm cho nó trả lời sai sai hả xây thảo nó đây để cái giờ thảo xây nó đây thảo sao món được nó xây cả là sao ANGANG yaurabo kaino khongji ma khon tai o khoi inau pi ma cha porok pane a ju cha chena ANGANG ma cha ni da khoi la sem photo ge ANGANG do oh follow back to ke to mana yang sing ma ni khongji ma sing ano ne khongji ma khon tai mana sing ra xây ta rồi mà xây như này à tao có mang lại đó pick naman di habe kay Friday cái này cũng tao lấy tiền này ngon đó lấy cái cái đó nó lấy cái em tao lấy ai han ai ju yang wa la che me ai kana ke ai nang tha ra ya ra lu ku on zo na zo đâu vậy chom le chama ka chak sa triye koi chak sa ba cha le ne Dati khoi na mo da chak cha ba cha le ne amra ada to tamana kan no de pre tham le do sa ga thora me ada bas oh yeah una tamu loi ulake phi ma chu do nga ore hai thank you khoi hero ge ma chima nau ne manga sui pi ani pa ko mama Puza ai di noi hero ke life se kalak sai tamon ke life se kalak sai TWS oi do Ultra 9 oi do connected oi de connected oi mong da connected oi ya ni tha em si che masak si hai dia saben de ayuk ta keram ge phung ta da ya da ay dia saben de kan ta ke thong ge ma thole nen police ma kha ta re phi da ta bra ayuk ta ke thong ma ge nga ta phung ta da da ya ke hala ma ge do ay test tau bi de ya be to pai ôi lão thơ này ta lão tôi kết thúc mỗi một trận âm đầy đúng đấy hai bên đầu bị đấy cái này ngủ với kia thì nhẹ không không có để rồi thôi cầm đến bàn bị thì hay ô bà chứ tôi cũng chụp anh chủ ra bà ya đi ăn ăn tôi với kia thì cái anh cũng chụp áp mua lên chứ điện
ตรงนี้หน่อยไม่ใช่อะไรจูดเลยตรงเนี้ยHasta na yun, siguro hindi sabi na yun sa ay halik sa susunod na yun kasi hindi sabi na yun sa talo joint family hindi natin ko kasi ako yung tuwalay na joint family natin ako yung tamo ka tamo rin kung mami ka to ako yung matusang din live chat chat pe hay kan ta boy lambi na chat pa niya niya to mo ito ba git kahit sa rin ako ina mo ito chat sa ba chat ni Pwede pa halag din na ako nung pala. Lakas din na ay halag ko na. Tawa ko na. Tawa ko eh. Sige kahit chat ni mo ay siguro ko Wait ini. Nama kita apa chat malu ina malu ko ba kay na video ba. Nay ni jadi sebe ko bigyan. Jadi na saksa jay ito ko join chat. Tawa. Now sila ko ang tawa. Say this một chất bì quá hai này giờ mình chất bì á tụi mình chất bên ngoài thì giờ đây thấy ta đi nghe thì hai này cảm ơn thấy ta đi hay rồi thank you thank you ꯌꯥꯝ ꯄꯛꯆꯩ ꯄꯦꯟꯗꯤꯗꯣ ꯍꯣꯏ ꯑꯗꯨꯝ ꯌꯨꯝꯗꯕꯨꯗꯤ ꯑꯗꯨꯝ ꯆꯟꯗꯣꯟ ꯊꯤꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤꯗꯤ ꯑꯗꯨ ꯗꯗꯥꯗꯤ ꯃꯥꯗꯤ ꯆꯟꯗꯣꯟ ꯊꯤꯟꯒꯅꯨ ꯍꯥꯏꯌꯦꯕꯀꯣ ꯅꯣꯏ ꯄꯦꯟꯗꯤ ꯑꯗꯨꯝ ꯅꯝꯕ ꯑꯗꯣ ꯃꯩꯇꯩ ꯆꯠꯄꯒꯤ ꯑꯗꯣ ꯑꯩꯅ ꯄꯦꯟꯗꯤ ꯑꯃꯨꯕꯁꯤ ꯁꯨꯝ ꯅꯝꯅꯤꯡꯗꯕꯀꯣ ꯑꯗꯨꯒꯤ ꯏꯁꯩ ꯁꯛꯄꯗ ꯇꯥꯕ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯇꯦꯀꯣ ꯏꯁꯩꯗꯤ ꯑꯝꯇꯁꯨ ꯁꯛꯇꯦ ꯉꯪꯁꯨ ꯉꯪꯗꯦ ꯑꯩꯗꯤ ꯏꯁꯩꯁꯨ ꯁꯛꯇꯦ ꯉꯪꯕꯁꯨ ꯑꯝꯇ ꯉꯪꯗꯦ ꯏꯆꯦ ꯅꯨꯡꯁꯤꯕꯅ ꯊꯦꯡꯛ ꯌꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯂꯤꯌꯦ ꯕꯖꯥꯔꯗ ꯍꯣꯏ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯆꯠꯄꯒꯤꯗꯣ ꯃꯣꯏꯅ ꯅꯝꯕꯤꯕꯅꯦꯕ ꯑꯩꯈꯣꯏ ꯅꯝꯕꯗꯤ ꯅꯠꯇꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯊꯧ ꯂꯩꯇꯕ ꯃꯌꯥꯝ ꯂꯩꯌꯦ ꯚꯥꯏꯔꯦꯜ ꯀꯟꯅ ꯆꯠꯂꯤ ꯑꯩꯈꯣꯏꯐꯥꯎꯗ ꯑꯗꯨꯝ ꯇꯜꯂꯦ ꯌꯨꯝꯗꯒꯤꯁꯨ ꯉꯥꯡꯉꯦ ꯑꯩꯈꯣꯏꯅ ꯅꯝꯕꯗꯤ ꯅꯠꯇꯦ ꯁꯤ ꯀꯩ ꯂꯝꯗꯩꯅꯣ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤꯅꯦꯀꯣ ꯁꯤ ꯄ꯭ꯔꯤꯌꯥ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯩ ꯇꯧꯔꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯁꯦ ꯊꯦꯡꯛ ꯌꯨ ꯆꯦꯒꯤꯁꯨ ꯑꯩꯁꯤꯗ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯑꯩ ꯊꯥꯒꯠꯄꯅꯦ ꯈꯔꯗꯤ ꯍꯣ ꯑꯩ ꯍꯥꯟꯅ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯣꯏ ꯊꯝꯃꯝꯕꯅꯦ ꯑꯗꯨꯗꯅ ꯌꯥꯗꯕꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯈꯔ ꯑꯗꯨꯝ ꯊꯥꯒꯦ ꯇꯧꯕꯅꯦꯀꯣ ꯑꯩ ꯈꯔ ꯇꯧꯔꯤꯌꯦ thank you ꯁꯦ ꯏꯅꯥꯎ ꯑꯃꯨꯛ ꯂꯛꯑꯒꯦ ꯏꯅꯥꯎꯗ ꯑꯃꯨꯛ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯌꯧꯗꯧꯕ ꯋꯥꯠꯂꯤꯕꯣ ꯍꯥꯏꯌꯦ ꯌꯧꯕꯁꯦ ꯇꯪꯈꯥꯏ ꯍꯦꯟꯖꯜꯂꯦ ꯌꯧꯗꯤ ꯌꯧꯔꯛꯑꯅꯤ ꯃꯦꯀꯣꯂꯥ ꯀꯗꯥꯏ ꯖꯒꯥꯅꯣ ꯍꯥꯏꯌꯦꯗꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯄ꯭ꯔꯤꯌꯥ ꯁꯣꯏꯕꯝ ꯑꯅ ꯍꯥꯡꯉꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯉꯒꯅꯦ ꯚꯤꯗꯤꯑꯣ ꯑꯩꯒ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔ ꯊꯥꯒꯠꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗ ꯆꯪꯉꯣ ꯃꯥꯏ ꯑꯦꯀꯥꯎꯟꯗ ꯌꯥꯎꯕꯅꯦ Thank you. Enjoy Mala. Thank you. Sak lamdribo haya chap. Lamdrida. ꯑꯇꯣꯞꯄ ꯏꯊꯣꯏ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯁꯨꯡꯄꯥ ꯄꯥꯕꯤꯗꯦ ꯍꯥꯏꯌꯦ ꯄꯥꯏꯌꯦ ꯎꯍꯧꯗꯕꯩ ꯆꯦꯟꯈꯤꯕꯒꯨꯝꯕ ꯌꯥꯎꯕꯩꯅꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯏꯕꯥꯅꯤꯒꯤ ꯈꯨꯅꯨꯡꯁꯤꯅꯕꯗꯣ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯐꯤꯗꯣ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ
ꯇꯥꯗꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯇꯧꯔꯤꯁꯦ ꯍꯥꯏꯌꯦ thank you ꯀꯩ ꯂꯝꯗ ꯆꯠꯂꯤꯅꯣ ꯍꯥꯏꯌꯦ ꯂꯥꯏꯔꯦꯟꯖꯝꯗ ꯆꯠꯂꯤꯅꯦ ꯃꯦꯀꯣꯂꯥꯒꯤꯗ ꯆꯦ ꯑꯩꯁꯤꯗ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦꯀꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯕꯤꯅꯥ ꯍꯤꯖꯝꯅ ꯇꯧꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯆꯦꯗ ꯑꯩ ꯍꯥꯏꯒꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯆꯦꯆꯦꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯣꯟꯅꯗ꯭ꯔꯣ ꯃꯤ ꯃꯆꯦꯅ ꯃꯅꯥꯎꯄꯤ ꯂꯨꯅ ꯇꯧꯗꯧꯗꯣ ꯑꯩꯅ ꯏꯆꯦ ꯂꯨꯅ ꯇꯧ ꯍꯥꯏꯔꯤꯁꯦ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ ꯑꯩꯁꯦ ꯍꯥꯏꯕ ꯏꯗꯛꯆꯥꯏ ꯍꯥꯏꯔ ꯅꯆꯦꯗꯣ ꯅꯣꯏꯅ ꯀꯣꯏꯕ ꯆꯠꯂꯒ ꯅꯌꯨꯝꯗ ꯑꯗꯨꯝ ꯊꯝꯃꯝꯃꯕ꯭ꯔꯥ ꯃꯥꯅ ꯌꯨꯝ ꯁꯪꯅꯕ ꯃꯤꯔꯥ ꯀꯥꯏ ꯇꯦꯟꯁꯟ ꯑꯩ ꯃꯤ ꯌꯥꯝ ꯈꯠꯅꯅꯤꯡꯉꯖꯥꯠꯅꯦ ꯑꯩ ꯇꯟꯅꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯇꯧꯕꯩ ꯇꯥꯏꯞꯇ ꯃꯣꯏ ꯈꯜꯂꯤꯁꯦ ꯂꯣꯟꯅꯔꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅꯤꯅ ꯑꯍꯥꯟꯕ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯐꯕꯒꯤꯅꯤꯗ ꯃꯥꯅ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯅꯨꯡꯁꯤꯅꯩꯅꯦ ꯍꯥꯏꯗꯤ ꯑꯃꯗ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯅꯨꯄꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯅꯨꯄꯥꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯑꯃꯗ ꯑꯃꯨꯛ ꯇꯧꯔꯕ ꯑꯗꯨꯝ 시기지 하영 와이 와보 떠러디 가나마 하이브들이 레이러로 누가 돈이다 바자르 아주네 타올라 있다면은 내가 떠오르네 하바 뭐 바자르 미 바자르 아코이 지부 바자르 ꯆꯠꯄ ꯌꯥꯗ꯭ꯔꯕꯔꯥ ꯑꯩꯈꯣꯏꯅ ꯅꯣꯛꯄꯁꯨ ꯌꯥꯗ꯭ꯔꯕꯔꯥ ꯅꯣꯛꯀꯦꯔꯥ ꯅꯣꯏꯔꯥ ꯑꯩꯈꯣꯏ ꯂꯥꯏꯐꯅꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯃꯤꯁꯤꯡꯁꯦ ꯃꯊꯪꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯗ ꯑꯩꯅ ꯆꯦꯟꯖꯜꯂ ꯃꯈꯖꯥꯏ ꯈꯨꯄꯥꯡ ꯊꯥꯒꯅꯤ ꯑꯩꯗꯤ ꯁꯤ ꯄꯨꯖꯥ ꯆꯟꯗꯣꯟ ꯊꯤꯟꯕꯅꯦ ꯍꯦꯟꯅ ꯄꯛꯆꯩ ꯍꯥꯏ ꯑꯩꯁꯨ ꯆꯟꯗꯣꯟ ꯊꯤꯟꯕꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯗꯤ ꯃꯩꯇꯩ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯥꯗꯣ ꯆꯟꯗꯣꯟ ꯄꯥꯝꯗꯕꯀꯣ ꯑꯩꯅ ꯉꯔꯥꯡꯗꯨꯗꯕꯨ ꯁꯨꯝ ꯊꯤꯟꯅꯤꯡꯃꯟꯕꯒꯤ ꯁꯨꯝ ꯊꯤꯟꯕꯅꯦꯕ ꯆꯨꯔꯦ ꯇꯨ ꯈꯨꯠꯁꯦ ꯑꯩ ꯈꯨꯠꯁꯦ ꯂꯣꯏ ꯆꯨꯔꯦ ꯍꯥꯏ ꯎꯔꯦ ꯃꯣꯏ ꯈꯨꯠꯁꯦ ꯆꯨꯔꯦ ꯑꯩ ꯈꯨꯠꯁꯦ ꯍꯥꯝꯇꯣꯛꯎꯗ ꯌꯥꯔꯣꯏ ꯐꯤꯗꯩ ꯂꯣꯏ ꯆꯨꯁꯜꯂꯦꯕꯀꯣ ꯐꯤꯁꯦ ꯑꯍꯥꯟꯕ ꯈꯨꯂꯥꯡ ꯀꯧꯕꯒꯤ ꯈꯨꯠꯇ ꯂꯣꯏ ꯆꯨꯁꯜꯂꯛꯑꯦ 수그러보고 뭐 어디 봐도 뭐 있다 보게 따드레 하이 오 아이 콧나 수마이나 빠찬바이네 따라보 마콘 사운 독대 토보 따라보면 바자르 락베 비디오도 누시베나 ngawe 하이 오 누시비베다막다부디 땡큐 ꯑꯗꯨꯒ ꯅꯝꯕꯤꯔꯤꯕ ꯃꯤꯗꯨꯗꯤꯀꯣ ꯑꯩꯅ ꯉꯍꯥꯟ ꯎꯗꯤꯕ ꯍꯧꯋꯦꯕ ꯅꯨꯄꯤꯗꯨꯅ ꯅꯝꯕꯗ ꯑꯩꯅ ꯆꯤꯆꯦꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯩꯗꯤ ꯁꯨꯝ ꯃꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯅꯝꯕ ꯃꯥꯟꯕ ꯑꯗꯨꯒ ꯊꯥꯒꯠꯂꯛꯄꯗꯨꯗꯤ ꯇꯥꯃꯣ ꯅꯪꯕꯨ ꯐꯦꯁꯕꯨꯛꯇꯣ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯥꯏ ꯊꯥꯒꯠꯆꯔꯛꯑꯖꯥꯅꯤ ꯆꯠ ꯈꯨꯗꯤꯡꯒꯤ ꯅꯪ ꯈꯨꯠꯇꯣ ꯆꯨꯔꯦ ꯆꯨꯔꯦ ꯍꯥꯏꯗꯤ ꯌꯧꯕꯒ ꯍꯥꯝꯃꯨꯔꯒꯦ ꯇꯦꯛꯁ ꯍꯜꯂꯛꯀꯦ ꯊꯥꯔꯛꯄ ꯌꯥꯏ ꯊꯥꯔꯛꯑꯣ ꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯔꯤꯜꯁ ꯅꯝꯃꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯅꯝꯕꯤꯔꯛꯀꯦ ꯍꯣꯂꯤꯋꯨꯗꯀꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯨꯅꯤ ꯈꯟꯇꯣꯛꯑꯣ ꯃꯣꯏꯅ ꯇꯥꯟꯅ ꯅꯝꯃꯤꯗꯣ ꯍꯣꯏ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯦ ꯑꯩ ꯁꯥꯎꯟ ꯁꯨꯃꯥꯏꯅ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯗ ꯐꯣꯟꯁꯦꯀꯣ ꯐꯖꯅ ꯎꯠꯄꯗꯣ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯎꯠꯂꯒ ꯁꯨꯃꯥꯏꯅ ꯐꯩꯅ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤ ꯊꯨꯡꯉꯦ ꯁꯤ ꯑꯣꯏꯗꯤ ꯀꯦꯔꯥ ꯈꯔ ꯆꯪꯍꯜꯂꯣ ꯕꯦꯒꯇꯣ ꯁꯨꯝ ꯃꯇꯥꯏ ꯂꯣꯏ ꯊꯝꯈ꯭ꯔꯣ ꯚꯤꯗꯤꯑꯣ ꯅꯝꯂꯤꯗꯣ ꯐꯗ꯭ꯔꯣ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯕꯤꯕꯩꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅ ꯍꯥꯏꯒꯦ ꯅꯠꯇꯦ ꯑꯩꯅ ꯇꯥꯃꯣ ꯅꯪꯕꯨ ꯍꯣꯏ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯩꯅ ꯅꯝꯃꯁꯨꯅꯀꯣ
ꯁꯨꯝ ꯊꯧ ꯂꯩꯇꯕ ꯃꯤ ꯕꯤꯠ ꯀꯣꯃꯦꯟ ꯇꯧꯕ ꯌꯥꯝ ꯌꯥꯎꯕꯗꯣ ꯍꯩꯅꯗꯦ ꯄꯥꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯁꯦ ꯃꯣꯏꯅ ꯑꯁ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯅꯞꯁꯜꯂꯦ ꯑꯍꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯦ ꯍꯟꯈ꯭ꯔꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯇꯥꯕꯗ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯋꯥꯗꯣ ꯑꯄꯪꯕ ꯀꯥꯡꯕꯨ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯩꯁꯤꯅ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ ꯃꯧꯅꯤꯔꯣꯏ ꯃꯥꯜꯂꯦ ꯑꯣꯏꯃ ꯊꯦꯡꯀ꯭ꯌꯨ ꯃꯧꯅꯤꯔꯣꯏ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯃꯤꯁꯤꯡꯗꯣ ꯑꯝꯇ ꯐꯔꯔꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯗꯨ ꯀꯣꯃꯦꯟ ꯃꯌꯥꯝꯗꯣ ꯄꯥꯔꯒꯗꯤ ꯁꯨꯝ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯋꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯖꯦ ꯃꯣꯏꯅ ꯍꯦꯛꯇ ꯏꯁꯨ ꯁꯥꯒꯠꯂꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯤ ꯃꯤꯁꯤꯡꯗꯣ ꯃꯣꯏ ꯏꯃꯨꯡꯁꯤꯡꯗꯣ ꯑꯝꯇ ꯇꯤꯟꯅꯕ ꯌꯥꯔꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯃꯧ ꯇꯤꯟꯅ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯐꯅ ꯈꯟ ꯍꯩꯇꯕ ꯁꯨꯃꯥꯏꯅ ꯐꯥꯗꯣꯛꯅ ꯈꯟꯕ ꯑꯣꯏꯅ ꯈꯜꯂꯝꯃꯒꯗꯤ ꯃꯣꯏ ꯏꯃꯨꯡꯁꯤꯡꯗꯨ